Hi mayam kamdawiri som nungairamgani haina su khanjai ngasi ki video se yamna samba dugumlaba ekoi smartphone ayambada yaurba IR blaster se matau karamna sijinnagadagi IR blaster haibasi karino haibadagi matangda aina video se kangan janingbani aduga sigi video se daubadagi loifau yingwinasi ahanbada IR blaster haibasi IR haibadi infrared haibani adu mark se matau karamna sijinagi haibasti koina sidai photo do oliver si IR blaster gi mobile android phone smartphone ayambada yauba dugumlaba akoigi hardware ramani aduga software oina masi karamna sinagade haibasi play store sangani play store sangkanda mi remote haidana amal regani mi remote siki mi remote sit the play store sang ai jana play store da ai jana download tor yawbani na masi open tawirani open tor matungda ikoina remote tuga chanagadaba haibadi tv duga chanabada remote ma haitare ikoina karamba tv sina bai fridge sina bai electric fan sina bai electronic pot ama hekta da sina bai remote sina ramabadi do ahambada ikoina plus icon sina nambirani plus icon sina nambaba karamba posak tano sina nagadaba si haidna ikoina khalamutungda ai tv da sina bai do ina sagi TV de urani TV sang bajida TV ki maming se sije koina karamba TV no ana khanbirani ba aise video call to namme ke video call namme adu moina sida hange ko TV se on tawra haida aje off ne to namage aduga simu power button sida ke tawrage fangre okay am to birani Kamu tahu berkanda, koi living room tidak nambirani, sana menambiro, jadi sudah pairing tahu biro, pairing je success hoya, kai gumba success hoya daga di, koi na koi TV ki model number do, do nambiraga amuk tahun berjuai, do saya cari remote ni thole, remote ni thole pasal je TV ni koi kudung sapa do, lajat Maramadana video matek amaka hapsaramge sidai namani belum ditolasin ki disi tredo ndapakana ki function call tauba system zoom scan game dagi AV on ba yoina ba yare display ke gai dagi sidai da TV mutatpadasu si green color na nangi left side da fai matakta namido green color koigi ring ama yaujide da nam kanda TV do open tawo yagani TV ki function ngakani video asi yeng matamda somda nungaibiraga di like amudi share tawiramo to somna kitang id kitang aina takpada kitang make sing da yawaga su comment da dum hapiro matang video gi nambada make sing andana padum hona jage ma'am thank you take care goodbye